Ricky mai khadang se okak lingdro hayeng wai ma sikhibaga magi khadang se ngak jalawthoga museum da thambe yani Mairaba oh yani school gi satra singi project work pibada Manipur da khwaidagi khadang phaba khadang lingba nupa adu kanano magi khadang da thiraga photo na po haradi magi khadang se oina tawba yani kande thuna siro tumgi satra singi khalaga khadang lawthodawge khoi ngairabani museum da thamunaba salai sala hayada horakadoriba angang singdo lairik laisu hainingba oradi kathoklamgebu kana dabada ariyamada lawthoga kai kana bano adum sibada loina jakhige Ricky lainina khagiko tumgi horakadoriba mirol singi mawonga salai adum khatawakani Mairaba atai lairi nang hayang wai sibada maida lawgadra natraga lainungda phumgadra salai kaino aina hayam oriye hanudriye nupi chen da ngairiye sibai waga palakano salwada Ricky Mairaba hairo heko salai nungai roidorida nate wari se sinatradi leitrabo Ricky sakti phajana sangane khoi ngasi Mairaba hairo he salai o yam khangningbro hairora Mairaba hairo salai pisum suklap mangda mai thaba su tale mina sijinaruba mangda mai thabado pamde o leinungda phumange hairaba Mairaba acha amuk tamnage hairo leinungda phumalaga sala mi mai tharuraba mangda amuk ma mai thaba tale pamde kaina sakta salai pamdebu pamde habni kaino Ricky hoi yare oktaba thawai oiraga koitam tamnanaba phumhanbirage hayengwai salai noida nathau leita khai ai kana phumbiu hage Ricky Mairaba adudi phumbasu yade mai thabasu pamde hairadi mache setlaga ngari thum tolaga huida thabiura salai nambul turenda nga maida lawbage dumaina wako achouba amda lengjilaga langthokpiko adusu nungairo ising adu mina sijinaba hangoini aduna rocket ama saraga thagapiko mathakta Mairaba wa phajaine postani bo Ricky aidi bako awoiba sidore nokpada salai ai naise phagi natene mai tharadi maikhuduna nungsinungsa sengwa phumagana ai phumkhiba mafamdo uraga kapningni aibu ningjaba khanjaba mina aduna rocketa mathakta nungaina paikhaningi aduga prithvi wangmada prithvi mapalda ningkha tamna paira leibra tawra leibra thokpa ama tawjakrage thadoi mapandagi bungo tabro noibo Mairaba akhoi ko male ngaiko tumile thadoi tadro na khoi humbo sa khara saru lawo khadangda waramani nasaidagi Ricky au selage thadoi lao thiramabani kumoko amu wari sale no mase hek thokhibaga nupa ahum adusu kumtharaktuna sak adu pulap saminari Ricky mama luhongdorobo Mairaba seladi hongtaba asibu hangni hangisibu aduni gyanam tajadaban thadoi nakhoi homse kamai tawne athoinu phanadi wadawri nakhoi homse ngangnaba Bimola gyan daroni noibo napala aga nakhoi homse adumbudi nungairani yarani ai ngasidagidi sunglak laroidabane sida ngasina roibane la asu luhong matungda laksarage salai kajage haino Mairaba office ki thaba amagi Manipur thadokpa tare matam khara salai karam kana thaba khagi na haisa Ricky Mairaba khangera khalloira ai ngasidagi nanga khatnare tinadre nang luhongdri pha Ricky ai suni
ꯁꯂꯥꯏ ꯌꯥꯔꯦ ꯈꯔ ꯆꯥꯔꯗꯤ ꯍꯧꯒꯠꯂꯣ ꯅꯌꯨꯝꯗ ꯑꯃꯨꯛ ꯆꯥꯔꯨꯔꯣ ꯕꯤꯃꯣꯂꯥ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ ꯇꯣꯝꯕ ꯅꯪꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯃꯩꯔꯥꯕ ꯑꯗꯨꯅꯦ ꯆꯩ ꯋꯥꯠꯂꯤꯅꯦ ꯃꯥꯏꯁꯦ ꯁꯂꯥꯏ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯑꯁ ꯔꯤꯛꯀꯤ ꯍꯣꯏ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯆꯥ ꯆꯥꯅꯤꯡꯗꯦ ꯁꯨꯝ ꯍꯣꯔꯦꯟ ꯂꯥꯝꯃꯛꯀꯅꯤꯅ ꯆꯥꯁꯤꯟꯕꯩ ꯋꯥꯅꯤ ꯊꯥꯗꯣꯏ ꯈꯔ ꯆꯥꯁꯤꯟꯈꯣ ꯀꯩꯅꯣꯅꯦ ꯕꯨꯡꯉꯣꯅ ꯍꯥꯏꯕꯒꯤ ꯑꯣꯏꯔꯕ ꯃꯩꯔꯥꯕ ꯑꯗꯨꯏ ꯅꯠꯇꯦ ꯃꯁꯦ ꯁꯦꯡꯅ ꯑꯣꯛꯑꯦ ꯑꯗꯨꯏꯅꯤ ꯕꯤꯃꯣꯂꯥ ꯁꯦꯡꯂꯦꯀꯣ ꯅꯕꯥꯅꯤ ꯔꯤꯛꯀꯤ ꯃꯩꯔꯥꯕ ꯑꯧ ꯃꯃꯥ ꯑꯊꯣꯏꯅꯨ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯅꯟꯗꯤꯅꯤ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯅꯈꯣꯏꯕꯣ ꯊꯣꯏꯕꯤ ꯇꯥꯔꯦ ꯃꯥꯁꯤ ꯅꯟꯗꯤꯅꯤ ꯊꯣꯡꯒ ꯂꯣꯜꯂꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯊꯣꯏꯕꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯥꯁꯤ ꯅꯟꯗꯤꯅꯤ ꯐꯔꯦ ꯐꯔꯦ ꯅꯇꯥ ꯂꯥꯏꯖꯒ ꯀꯨꯝꯃꯛꯑꯣꯀꯣ ꯆꯥꯛ ꯆꯥꯅꯕ ꯅꯄꯥꯕꯨ ꯉꯥꯏꯍꯧꯔꯕꯅꯤ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯁꯤ ꯅꯟꯗꯤꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯀꯨꯝꯃꯦꯀꯣ ꯊꯣꯏꯕꯤ ꯂꯥꯏꯖꯥ ꯍꯧꯒꯠꯂꯣ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯦ ꯂꯥꯏꯖꯥ ꯅꯪ ꯆꯥꯔꯨꯔꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯊꯣꯏꯕꯤ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯔꯨꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯅꯝꯗꯨꯅ ꯍꯧꯒꯠꯍꯟꯗꯨꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯏ ꯂꯥꯏꯖꯁꯨ ꯊꯣꯏꯕꯤꯅ ꯅꯝꯗꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯄ ꯑꯗꯨꯗ ꯚꯥꯞ ꯑꯣꯏꯗꯗꯨꯅ ꯂꯦꯡꯖꯨꯝꯗ ꯐꯤ ꯌꯥꯟꯕ ꯑꯗꯨ ꯚꯥꯞ ꯑꯣꯏꯗ ꯑꯗꯨꯃꯛ ꯌꯥꯜꯂꯛꯏ ꯖꯣꯏ ꯃꯆꯥ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯨꯝꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯐꯤ ꯃꯆꯥ ꯑꯃ ꯃꯔꯦꯡꯕꯥꯟ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯀꯨꯝꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯖꯣꯏ ꯀꯞꯂꯛꯏ ꯖꯣꯏ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯨꯡꯅ ꯏꯆꯥꯕꯨ ꯁꯦꯟꯅꯕ ꯋꯥꯠꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯏꯖꯁꯨ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯖꯣꯏ ꯂꯥꯏꯖꯕꯨ ꯀꯣꯟꯕꯤꯗꯨꯅ ꯀꯞꯂꯤ ꯅꯟꯗꯤꯅꯤ ꯅꯨꯡꯉꯥꯏꯇ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯄꯥꯕꯨꯡꯒꯤ ꯃꯥꯏ ꯈꯤꯇꯁꯨ ꯌꯦꯡꯗꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯖꯣꯏ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯄꯥꯕꯨꯡꯅ ꯅꯉꯣꯟꯗ ꯊꯝꯕ ꯑꯁꯥ ꯀꯥꯏꯈ꯭ꯔꯦ ꯂꯥꯏꯖ ꯃꯄꯤ ꯑꯗꯨ ꯇꯞ ꯇꯞ ꯇꯥꯅ ꯀꯞꯆꯔꯤ ꯅꯟꯗꯤꯅꯤ ꯊꯣꯏꯕꯤ ꯐꯝꯃꯣ ꯐꯝꯃꯣ ꯏꯆꯥꯁꯨ ꯊꯦꯡꯈꯤꯅꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯣ ꯖꯣꯏ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯛꯂꯤꯕ ꯑꯗꯨꯉꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨ ꯑꯣꯏꯅ ꯎꯔꯤꯅꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯇꯞꯅ ꯄꯥꯕꯨꯡ ꯌꯥꯔꯦ ꯇꯣꯛꯑꯣ ꯂꯥꯏꯖꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯖꯣꯏ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯆꯥꯊꯣꯛꯑꯣ ꯅꯕꯥꯅꯤꯁꯨ ꯑꯁꯨꯝꯅ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯖꯣꯏ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯃꯥꯁꯤ ꯇꯧꯖꯔꯅꯤ ꯄꯥꯕꯨꯡꯅ ꯊꯤꯟꯕꯤꯔꯒꯦ ꯊꯣꯏꯕꯤ ꯌꯥꯅꯤꯌꯦ ꯄꯥꯕꯨꯡ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯝꯃꯒꯦ ꯖꯣꯏ ꯌꯥꯗꯦ ꯌꯥꯗꯦ ꯏꯆꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯦ ꯇꯧꯔꯤꯁꯦ ꯅꯃꯥꯁꯤ ꯇꯧꯖꯍꯧꯔꯅꯤ ꯅꯟꯗꯤꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯃꯃꯥ ꯀꯣꯟꯅ ꯇꯧꯍꯧꯒꯦ ꯅꯪ ꯊꯤꯟꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯖꯥ ꯅꯪ ꯆꯪꯉꯣ ꯄꯣꯊꯥꯔꯨꯔꯣ ꯄꯥꯕꯨꯡꯒ ꯃꯥꯁꯤꯒ ꯊꯣꯏꯕꯤꯕꯨ ꯃꯌꯨꯝ ꯐꯥꯎꯗ ꯊꯤꯜꯂꯨꯒꯦ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ ꯂꯥꯏꯖ ꯍꯣꯏ ꯃꯥꯁꯤ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯑꯩ ꯆꯪꯉꯒꯦ ꯊꯣꯏꯕꯤ ꯍꯣꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯒ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯃꯊꯧꯗꯤ ꯑꯣꯈꯥꯛ ꯂꯩꯇꯕ ꯖꯥꯠꯅꯤ ꯁꯤ ꯅꯨꯄꯥꯁꯦ ꯃꯤꯁꯀꯣꯜ 60ꯒ ꯂꯩꯔꯝꯃꯦ ꯀꯣꯛꯅ ꯀꯣꯛ ꯆꯤꯛꯄꯅꯦ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯉꯨꯅ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯑꯣꯜꯂꯛꯄꯗꯤ ꯈꯪꯅꯤ ꯅꯪꯈꯛꯅ ꯃꯤ ꯆꯥꯛꯍꯟꯕ ꯁꯥꯎꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯩꯕ ꯅꯠꯇꯦ ꯂꯥꯏꯖ ꯀꯅꯥꯅꯣ ꯈꯪꯍꯟ ꯇꯥꯔꯦꯗꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯃꯤ ꯁꯣꯝꯗꯁꯨ ꯁꯂꯥꯏ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯂꯥꯏ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯈꯤꯅꯦ ꯊꯑꯣꯏꯀꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯦ ꯃꯥꯒꯤꯁꯦ ꯁꯥꯂꯥ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯁꯂꯥꯏ ꯀꯅꯥꯅꯣ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯐꯣꯟ ꯑꯗꯨ ꯂꯪꯁꯤꯟꯈꯤ
ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯃꯣꯂꯥ ꯑꯊꯣꯏꯅꯨ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯊꯣꯏꯅꯨ ꯇꯥꯔꯦ ꯃꯃꯥ ꯕꯤꯃꯣꯂꯥ ꯄꯨꯡꯅ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯑꯊꯣꯏꯅꯨ ꯒꯥꯔꯤ ꯑꯗꯨꯗ ꯊꯦꯜꯂꯤꯗꯨꯗꯤ ꯕꯤꯃꯣꯂꯥ ꯍꯣꯏꯅꯦꯍꯦ ꯀꯥꯎꯔꯦꯗ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯑꯊꯣꯏꯅꯨ ꯀꯥꯎꯅꯤ ꯕꯨꯡꯉꯣꯗꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯎꯁꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯊꯣꯏꯅꯨ ꯊꯣꯡꯒ ꯉꯟꯇꯥꯅ ꯍꯥꯡꯂꯝꯃꯤꯅꯦ ꯉꯁꯤꯗꯤ ꯁꯂꯥꯏ ꯀꯨꯏꯔꯦ ꯍꯧꯒꯠꯄ ꯑꯊꯣꯏꯅꯨ ꯀꯩ ꯅꯨꯃꯤꯠꯅꯣ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯝꯃꯣ ꯊꯕꯛ ꯄꯤꯒꯦ ꯂꯥꯛꯑꯣ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎ ꯀꯔꯤ ꯃꯃꯥ ꯊꯕꯛ ꯆꯤꯜꯍꯧꯔꯤ ꯆꯦ ꯆꯧꯕꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯅꯤ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎ ꯑꯃꯨꯛꯇ ꯁꯂꯥꯏ ꯉꯝꯗ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯦꯗꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯊꯣꯏꯅꯨ ꯁꯛꯇꯥꯁꯤꯗꯤ ꯃꯤꯅ ꯊꯣꯡꯉꯒ ꯆꯥꯕ ꯈꯛꯇꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯂꯥꯏ ꯑꯍꯣꯏ ꯈꯔ ꯄꯥꯝꯖꯩ ꯑꯊꯣꯏꯅꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯁꯅꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯍꯣꯏ ꯕꯤꯃꯣꯂꯥ ꯂꯥꯛꯑꯕ ꯁꯦ ꯐꯝꯃꯣ ꯆꯥꯕ ꯍꯧꯔꯣ ꯊꯥꯗꯣꯏ ꯑꯩ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯕꯨꯡꯉꯣ ꯅꯪ ꯁꯂꯥꯏ ꯄꯨꯡ ꯀꯌꯥꯗꯅꯣ ꯊꯥꯗꯣꯏ ꯄꯨꯡ 9 ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯣꯛꯑꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯑꯁꯦ ꯁꯂꯥꯏ ꯄꯨꯡ 6:30 ꯇꯥꯗ ꯉꯥꯏꯔꯤ ꯉꯜꯂꯤ ꯊꯥꯗꯣꯏ ꯍꯣ ꯑꯗꯨꯅꯦ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯅꯦ ꯍꯣꯏ ꯑꯗꯣ ꯀꯩꯅꯣ ꯆꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯜꯂꯛꯄꯗ ꯂꯥꯏꯖꯣꯏꯗ ꯑꯝꯇ ꯆꯪꯒꯦꯗꯅ ꯑꯊꯣꯏꯅꯨ ꯕꯤꯃꯣꯂꯥ ꯅꯠꯇꯦ ꯕꯨꯡꯉꯣ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯊꯥꯗꯣꯏ ꯁꯤ ꯑꯉꯥꯡꯁꯦ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯦ ꯁꯂꯥꯏ ꯑꯁ ꯉꯔꯥꯡꯗꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯏꯅꯦ ꯊꯥꯗꯣꯏ ꯀꯩ ꯍꯥꯏꯔꯨꯔꯦ ꯑꯃꯨꯛ ꯁꯂꯥꯏ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯣ ꯆꯪꯉꯛꯁꯤꯔꯕ ꯊꯥꯗꯣꯏ ꯌꯥꯔꯅꯤ ꯑꯩ ꯊꯤꯟꯕꯤꯔꯅꯨ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯌꯥꯔꯦ ꯕꯤꯃꯣꯂꯥ ꯍꯣꯔꯦꯟ ꯃꯃꯥ ꯍꯪꯒꯦ ꯌꯥꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯅꯨ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯉꯨ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯊꯛ ꯑꯍꯟ ꯉꯥꯛꯇꯅꯤ ꯁꯂꯥꯏ ꯑꯁ ꯍꯣꯏ ꯌꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯊꯣꯏꯅꯨ ꯍꯦꯟꯖꯥꯡ ꯑꯃꯨꯛ ꯍꯪꯕ ꯍꯧꯔꯛꯑꯕ ꯅꯪꯉꯣꯟꯗ ꯍꯪꯕ꯭ꯔꯣ ꯑꯩꯅꯅꯦ ꯊꯣꯡꯗꯣꯏꯁꯦ ꯅꯪ ꯆꯥꯛ ꯆꯔꯣ ꯍꯥꯞꯄꯨꯗꯨꯔꯣ ꯅꯪꯒꯤ ꯅꯔꯜꯂꯣ ꯑꯊꯣꯏꯅꯨ ꯏꯄꯥꯒꯤ ꯃꯔꯜ ꯑꯩꯒꯤꯒ ꯆꯞ ꯃꯥꯟꯅꯩ ꯈꯪꯂꯕ ꯕꯤꯃꯣꯂꯥ ꯌꯥꯔꯦ ꯑꯃꯨꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯛꯑꯅꯨ ꯑꯊꯣꯏꯅꯨ ꯆꯪꯉꯤꯗꯀꯣ ꯄꯂꯦꯝ ꯏꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯥꯒꯤ ꯃꯤꯆꯪ ꯆꯪꯕꯁꯦ ꯁꯂꯥꯏ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯀꯣꯟꯗꯣꯏꯁꯦ ꯑꯩꯅꯅꯦ ꯅꯣꯏꯅ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯊꯥꯗꯣꯏ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯁꯨꯝꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯁꯨ ꯃꯐꯤ ꯍꯣꯡꯗꯨꯅ ꯑꯃꯨꯛ ꯀꯨꯝꯃꯛꯏ ꯊꯥꯗꯣꯏ ꯆꯥꯛꯇꯤ ꯏꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯨꯏꯔꯛꯇꯧꯁꯨ ꯅꯠꯇꯦ ꯕꯤꯃꯣꯂꯥ ꯂꯣꯏꯔꯕꯅꯤꯅ ꯆꯥꯔꯒ ꯆꯠꯈ꯭ꯔꯣꯗꯅ ꯊꯥꯗꯣꯏ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯕꯨꯡꯉꯣ ꯆꯥꯖꯔꯅꯤ ꯑꯊꯣꯏꯅꯨ ꯕꯨꯡꯉꯣ ꯀꯩꯗꯧꯔꯤꯒꯦ ꯀꯌꯥꯝ ꯀꯦꯔꯤꯒꯦ ꯁꯂꯥꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯌꯦ ꯂꯣꯏꯔꯦ ꯀꯨꯝꯃꯛꯑꯒꯦ ꯊꯥꯗꯣꯏ ꯁꯠ ꯀꯨꯝꯃꯛꯑꯣ ꯁꯂꯥꯏ ꯕꯦꯜ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯀꯨꯝꯂꯛꯏ ꯁꯂꯥꯏ ꯆꯥꯛ ꯊꯤꯔꯕꯣ ꯑꯊꯣꯏꯅꯨ ꯍꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯆꯥꯕꯤꯔꯒꯦ ꯑꯊꯣꯏꯅꯨ ꯆꯥꯕꯤꯔꯣ ꯍꯥꯕꯤꯔꯣ ꯁꯂꯥꯏ ꯆꯦꯆꯧꯕꯤ ꯅꯪꯗꯤ ꯊꯥꯗꯣꯏ ꯑꯩꯗꯤ ꯍꯜꯂꯛꯑꯒ ꯆꯥꯔꯅꯤ ꯏꯆꯥ ꯆꯥꯅꯤꯡꯗꯦ ꯁꯂꯥꯏ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯂꯥꯏ ꯑꯃꯗꯤ ꯊꯥꯗꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯅ ꯂꯥꯛꯏ